Này ra sang rồi đây. Xem. 1, 2, 3, 4, 5. Hello ma'am, good morning. Ngasidi good morning da chowmin hoina tawrani. Ngasidi good morning da chowmin hoina tawrani. Chowmin siga leijare. Siga chowmin lere. Khara chaire akhoi chowmin gi talabi tawbada lore am taba chaire ko chai chaire. Khara chaire chowmin gi sanda akhoi kobi khara hapani bako. Jumda dum akhoi ni sa gi chaning bagi mong da haudro bani ngasidi. Jam khara dena tawbo chaire khana. Nang tu maja tami tu. No, thongning da. Kari gi thongning di no. Ai ji ga lai ke. Mình nữa lại. Ta được. Gi sauce ma'am siga leijare ma'am. Se soya sauce, tomato sauce, loina leijare siga. Aduga siga akhoi kobi khara hapsan ge tawre ba ko ngobada kobi je khara yam ra ba kenam tawre chowmin ha ma kobi je khara mun lap tawra ga chowmin ha bani sidi breakfast ta khoi chowmin na tawre chowmin hap tawre ma Cái cái này. Gì đâu. homemade chowmin. Marak tu ma'am akhoi jumda na mas mai hona chae ba ya ma parcel keno da cha de wal ma'am jumda isa na chaning bai mong da masala da ha pa da sumai cha ba na ha go yen mare khala ba ni ko ma'am di hawani da ma'am chowmin do ho ba lo re ba ko si lai de Sara cái này hao brai đó. One, 2, 3, 4, 5, 6 cân hả? 7, 10 nó có phải là bên thầy nó cân hả? 7, Hai rồi năng hả? Không phải tôi nó chịu đi mình. 11 11, 12, 13, 14, 15, 16, 17 20 mấy cái mà hay bên đó đi nè ABCD mo hay đâu si hay đâu hay đâu cái mà cái video đó video đó hay đâu đi chạy hay đâu si ngồi đi hay ta bên sao lắm tôi không ngồi sao lắm tôi hay đâu Wow, hay bên nào rồi đây nè, ăn chi bên nào rồi bên này, ăn một chút chứ, yeah, hi, quay lại đi bạn thôi, lại đi bạn thôi, nhưng mà em hơi gì co, mà xí xe, nên xí lại ta có lôi ra bọc, rồi cái sợi xí, có sợi cái ly con không magi, cái này hay này. Dong si siya ba ito no si ko ipudo like kung balak niya hai ba do mo emu le budi paw hayak te ba do hayak te so ina dum paw si dum khane mo ila is mana ko tunde imi la ka ni pot kane ha ba do ina hazi se tumina do ina hazi se mo se lak ra na si lai ko ba mi na ba sa lu ge to na do sa lu na hale do imu ka no ko ke me video am ta lo ko na mo de unare unare do ina hazi nga
ꯆꯥꯛ ꯊꯣꯡꯉꯦ ꯑꯩ ꯂꯥꯛꯑꯦꯕꯀꯣ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯣ ꯍꯣꯔꯦꯟ ꯍꯟꯕꯗ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯀꯔꯤ ꯍꯥꯞꯅꯤ ꯆꯨꯝꯗ ꯑꯄꯥꯟꯕ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯍꯥꯞꯄꯤꯒꯦꯅ ꯇꯧꯔꯤꯕ ꯑꯗꯨꯝ ꯃꯊꯪ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯒꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯨꯏꯔ ꯃꯇꯨꯡꯗ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯔꯤꯀꯣ ꯑꯌꯨꯛꯀꯤꯗꯤ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛ 12ꯒꯤ ꯑꯃꯨꯛ ꯌꯧꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯑꯗ ꯑꯩꯅ ꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯒꯤ ꯇꯣꯅꯤꯡꯈꯣꯛ ꯈꯔ ꯍꯦꯛꯆꯔꯨꯔꯦ ꯑꯗꯩꯗꯤ ꯄꯦꯔꯨꯛꯁꯨ ꯌꯥꯝ ꯐꯖꯕ ꯄꯥꯜꯂꯝꯃꯦꯕꯀꯣ ꯍꯧꯔꯝꯃꯦꯕ ꯄꯦꯔꯨꯛꯁꯨ ꯁꯤꯅꯤ ꯄꯦꯔꯨꯛꯁꯦ ꯑꯩꯅ ꯆꯥꯝꯅꯕꯨꯗꯤ ꯃꯄꯥꯟꯗꯩ ꯐꯖꯅ ꯄꯨꯂꯛꯑꯕꯅꯦꯕ ꯄꯨꯈ꯭ꯔꯤꯗ ꯐꯖꯅ ꯆꯥꯝꯊꯣꯛꯇꯅ ꯁꯤꯅꯤꯀꯣ ꯁꯣꯝꯗꯁꯨ ꯈꯔ ꯑꯃ ꯂꯩꯔꯤ ꯁꯤꯅ ꯍꯦꯛꯄꯗ ꯑꯗꯨꯝ ꯃꯇꯣꯟ ꯑꯣꯏꯅ ꯊꯦꯛꯂꯛꯑꯦ ꯉꯁꯤ ꯏꯁꯤꯡ ꯆꯥꯎꯔꯝꯕꯗꯒꯤ ꯈꯤꯇꯪ ꯃꯈꯣꯡꯁꯤꯡꯁꯦ ꯈꯔ ꯄꯠꯊꯔꯦ ꯂꯩꯈꯥꯝꯁꯤꯡꯁꯦ ꯑꯗꯨꯅꯤꯀꯣ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯔꯒꯦ ꯇꯧꯔꯤ ꯉꯁꯤ ꯌꯦꯡꯉꯨꯁꯦ ꯆꯔꯣꯡꯁꯦ ꯐꯖꯕꯅꯤ ꯁꯦ ꯅꯣꯡ ꯆꯨꯃꯟꯅꯤꯅ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩꯒꯁꯦꯀꯣ ꯌꯥꯝꯅ ꯐꯔꯦ ꯄꯦꯔꯨꯛꯁꯦ ꯈꯨꯐ ꯑꯃꯅꯤ ꯃꯅꯥꯒꯁꯦ ꯄꯥꯛꯈꯤꯕꯅ ꯑꯝꯇ ꯂꯣꯏꯈ꯭ꯔꯦ ꯁꯤꯡꯖꯨ ꯁꯣꯏꯕ ꯍꯧꯒꯠꯂꯦ ꯁꯤꯗꯤꯀꯣ ꯀꯨꯏꯔꯦꯕ ꯀꯩꯅꯣ ꯀꯥꯔꯣꯟꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯅ ꯊꯣꯏꯅ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯇꯧꯔꯒ ꯉꯥꯜꯂꯒ ꯇꯧꯅ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯑꯗꯨꯝ ꯆꯥꯔꯒꯦ ꯇꯧꯔꯦ ꯊꯣꯡꯗꯥꯎꯗ ꯃꯨꯜꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯛꯇꯪ ꯉꯥꯏꯔꯅꯤ ꯁꯤ ꯃꯈꯨꯠ ꯅꯥꯝꯃ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯀꯣ ꯂꯦꯕꯨ ꯈꯔ ꯄꯥꯟꯕꯗꯣ ꯑꯗꯨ ꯍꯥꯞꯄꯤꯒꯦ ꯇꯧꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯁꯨ ꯑꯃꯨꯛ ꯈꯣꯟꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯔꯕ ꯈꯪꯗꯦ ꯑꯗꯨ ꯌꯦꯡꯉꯨꯒꯦ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯣꯏ ꯆꯥꯅꯈꯤꯔꯣꯏ ꯍꯥꯏꯃꯤꯅ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯆꯠꯇꯩ ꯇꯧꯔꯝꯃꯅꯤ ꯑꯗꯨ ꯌꯦꯡꯉꯨꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯊꯤꯟꯕ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯔꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯁꯤꯗꯒꯤ ꯂꯦꯕꯨ ꯃꯌꯥꯝꯗ ꯆꯠꯂꯦ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯝ ꯍꯥꯞꯄꯤꯗ꯭ꯔꯦꯀꯣ ꯃꯣꯏꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯦꯅ ꯂꯥꯏ ꯈꯨꯔꯨꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨꯅ ꯇꯍꯥ ꯇꯧꯔꯦ ꯉꯁꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯎꯔꯥꯗꯔꯥ ꯌꯥꯝ ꯑꯣꯏꯔꯦ ꯑꯌꯨꯛꯇꯒꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯏꯁꯤꯡ ꯁꯔꯛꯇ ꯂꯥꯛꯁꯜꯂꯦ ꯑꯗꯩꯗꯤ ꯍꯥꯕꯤ ꯖꯥꯕꯤ ꯀꯔꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯤ ꯈꯣꯠꯆꯜꯂꯤꯗ ꯑꯃꯨꯛ ꯃꯣꯏ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯗ ꯑꯩ ꯄꯥꯝꯗꯩ ꯃꯤ ꯂꯥꯛꯑꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯗꯅ ꯑꯩꯁꯨ ꯃꯣꯏꯅꯗꯤ ꯇꯥꯛꯄꯤꯔꯛꯇꯕ ꯑꯗꯣ ꯎꯅꯕ ꯂꯥꯛꯄꯅꯦ ꯑꯩ ꯍꯥꯟꯅ ꯎꯅꯅ ꯂꯩꯔꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯂꯩꯔꯒ ꯎꯅꯔꯦ ꯑꯗꯨꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯖꯍꯧꯗ꯭ꯔꯦ ꯑꯗ ꯍꯧꯖꯤꯛ ꯑꯩ ꯃꯣꯏ ꯆꯠꯇꯩ ꯇꯧꯔꯝꯕꯅꯦꯕ ꯊꯕꯛ ꯂꯣꯏꯔꯕ ꯌꯦꯡꯉꯨꯒꯦ ꯂꯥꯏ ꯈꯨꯔꯝꯕ ꯃꯣꯏ ꯆꯪꯉꯔꯣꯏ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤꯀꯣ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯑꯦ ꯃꯣꯏ ꯂꯥꯏ ꯈꯨꯔꯝꯕꯗꯤ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯆꯥꯎꯔ ꯉꯥꯏꯅ ꯁꯤꯅ ꯏꯕꯣꯛ ꯁꯣꯝꯗ ꯃꯣꯏ ꯈꯔ ꯑꯃ ꯈꯨꯔꯝꯅꯔꯤ ꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯥꯎꯔ ꯈꯨꯔꯝꯕꯅꯦꯕ ꯑꯗꯣ ꯑꯩ ꯐꯝꯅꯕꯁꯤ ꯉꯥꯏꯔꯤ ꯃꯤ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯅꯔꯝꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯇꯧꯔꯤ ꯁꯤꯅ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯣꯏ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯥꯎꯔ ꯂꯥꯏ ꯈꯨꯔꯨꯝꯅ ꯂꯣꯏꯔꯦꯀꯣ ꯉꯁꯥꯏꯗꯤ ꯑꯩ ꯉꯥꯏꯔꯤꯕ ꯃꯣꯏꯗꯤ ꯊꯤꯟꯕꯤꯔꯨꯔꯒꯦ ꯆꯪꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯃꯤꯅ ꯃꯣꯏ ꯕꯦꯒꯁꯤꯡꯁꯨ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯑꯩꯅꯁꯦ ꯄꯥꯏꯕꯤꯔꯦꯕꯀꯣ ꯍꯥꯏꯗꯣꯛ ꯀꯔꯤ ꯑꯗꯨꯅꯤ ꯃꯣꯏꯁꯦ ꯂꯝꯕꯤꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯝꯕꯤ ꯌꯧꯔꯦ
ꯁꯦ ꯃꯣꯏ ꯆꯠꯅꯔꯤꯀꯣ ꯃꯥꯡꯗꯩ ꯀꯥꯞꯄ ꯅꯝꯗ꯭ꯔꯦ ꯒꯥꯔꯤꯁꯨ ꯂꯥꯛꯏ ꯅꯨꯡꯁꯥꯁꯨ ꯁꯥꯗꯣꯔꯦ ꯉꯁꯥꯏꯗꯤ ꯅꯨꯡꯁꯥ ꯁꯥꯔꯝꯗꯦ 손님 오세요 돈 여자 내오네 하얀거나 자 하이 떠오라 보자 여자 상그래 자 kita mak bibiya kanima punyang rami Mali beti. asina aingonda no hiruk piramada selai hiruk piramada nusa jam sare nga sai di nong chu do mar khale khare do le hoga ha bye bye daro mo ore jum chala jeu adumya nusa su sare sak su sa wa ba moi ja sang gi ja ba su ya de lai khram la ga moi sumai chang ba se nungai tra na ba aduna chang se ya dra mi nai su moi lai khram aduga na ha kana taw minare adoi lambi bau se thin bira me ba ko moi na che ngon da hiru ngang sing sa na ba na ko khoi cha na ba na hiru su bira me aduni ko ma'am ame hadi um sange sai nu sa saram de haji kan nu sa kan sa ga lai